ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯏꯕꯨꯡꯁꯤ ꯁꯣꯔꯣꯛ ꯃꯆꯤꯟꯋꯥꯏꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯛ ꯅꯥꯀꯟꯗꯅ ꯂꯝꯕꯦꯟ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯔꯝꯃꯤ꯫ ꯂꯩꯀꯥꯏꯁꯤ ꯃꯤꯁꯨ ꯌꯥꯝꯅ ꯇꯥꯕ ꯑꯣꯏꯗꯦ, ꯑꯗꯨꯅ ꯈꯨꯟꯒꯤ ꯂꯥꯏꯁꯤ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯄꯤꯡꯅ ꯐꯤꯖꯣꯜ ꯈꯔ ꯍꯣꯡꯉꯒ ꯑꯗꯨꯝ ꯄꯥꯡ ꯁꯥꯅꯕ ꯂꯣꯏꯁꯜꯂꯝꯃꯤ꯫ ꯀꯃꯤꯇꯤ ꯍꯥꯏꯗꯅꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯊꯧꯄꯨꯕ ꯆꯦꯟꯕꯤꯅꯕ ꯃꯤꯁꯨ ꯀꯌꯥ ꯏꯂꯩ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯜ ꯑꯁꯤꯒꯤ ꯏꯁꯣꯔ ꯑꯁꯤꯁꯨ ꯃꯅꯤꯡ ꯊꯨꯡꯉꯛꯇꯕꯗꯒꯤ ꯃꯤ ꯂꯧꯕ ꯍꯧꯔꯛꯇꯣꯔꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯗꯤ ꯂꯥꯏꯕꯨꯡ ꯑꯗꯨꯒ ꯑꯗꯨꯝ ꯅꯛꯅꯅ ꯂꯩꯔꯦ꯫ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯊꯣꯡꯒꯥꯟꯗ ꯄꯥꯟ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯃꯤ꯫ ꯌꯥꯝꯅ ꯆꯥꯎꯕ ꯅꯠꯇꯦ, ꯁꯨꯝ ꯊꯥꯏꯅꯗꯒꯤ ꯑꯕꯣꯛꯅ ꯇꯦꯛꯂꯤ ꯇꯦꯛꯂꯤ ꯐꯝꯖꯔꯒ ꯂꯥꯛꯑꯕ ꯄꯥꯟ ꯗꯨꯀꯥꯟꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯗꯗꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯁꯤ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯝꯃꯤ, ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯗꯅ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯄꯥꯛꯄ ꯆꯠꯂꯣ ꯅꯕꯣꯛꯀꯤ ꯗꯨꯀꯥꯟ ꯐꯥꯎꯗ ꯊꯣꯛꯑꯒ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠ ꯑꯃꯠꯇ ꯂꯧꯔꯨꯆꯣ꯫ ꯑꯁꯤ ꯑꯆꯥꯄꯣꯠ ꯑꯃꯠꯇ ꯄꯤꯖꯍꯧꯗ꯭ꯔꯕꯗꯤ ꯀꯞꯄꯁꯤ ꯊꯦꯝꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥ ꯑꯉꯥꯡꯁꯦ ꯄꯣꯒꯦꯔ ꯄꯝꯒꯦꯔ ꯏꯃꯥ ꯅꯪꯒ ꯊꯣꯛꯃꯤꯟꯅꯔꯨꯔꯣ, ꯑꯗꯨꯒ ꯑꯆꯥꯄꯣꯠꯇꯣ ꯂꯧꯔꯨꯔꯣ꯫ ꯑꯩꯉꯣꯟꯗꯗ ꯍꯥꯏꯔꯛꯑꯅꯨ, ꯑꯩ ꯒꯥꯔꯤꯁꯤ ꯍꯌꯦꯡ ꯊꯕꯛ ꯆꯠꯅꯕ ꯀꯟꯅ ꯁꯦꯝꯂꯤ꯫ ꯌꯦꯡꯉꯨꯊꯣ ꯈꯨꯠ ꯁꯥꯒꯁꯦ ꯊꯧꯊꯤ ꯉꯥꯛꯇ, ꯑꯩ ꯊꯣꯛꯄ ꯇꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨ ꯁꯨꯃꯥꯡꯗ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯌꯥꯔꯛꯇꯗꯅ ꯀꯟꯅ ꯁꯦꯝꯂꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯆꯠꯂꯣꯗ, ꯌꯥꯝꯅ ꯂꯥꯞꯄꯁꯨ ꯅꯠꯇꯦ, ꯁꯤꯗꯩ ꯎꯔꯕ ꯗꯨꯀꯥꯟꯁꯤꯕꯨ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯔꯒ ꯂꯩꯕꯗꯨꯗ ꯑꯩꯁꯨ ꯇꯥꯅꯤꯡꯉꯛꯇꯗꯅ ꯈꯨꯠ ꯁꯥ ꯏꯃꯣꯠ ꯍꯦꯛ ꯃꯣꯠꯈꯤ꯫ ꯑꯕꯣꯛꯀꯤ ꯄꯥꯟ ꯗꯨꯀꯥꯟ ꯑꯗꯨ ꯐꯥꯎ ꯑꯩꯁꯦ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠꯇꯨ ꯂꯧꯕꯁꯦ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯕꯣꯛꯀꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯑꯕꯣꯛꯅꯁꯨ ꯅꯨꯄꯤꯒꯤ ꯑꯆꯥꯄꯣꯠ ꯑꯃꯠꯇ ꯄꯤꯔꯛꯑꯣ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯀꯜꯂꯤ, ꯀꯅꯥꯕꯨ ꯂꯧꯔꯤꯅꯣ ꯈꯪꯗꯦ, ꯈꯔ ꯊꯨꯔꯣ ꯑꯩ ꯒꯥꯔꯤ ꯁꯦꯝꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯣꯛꯁꯨ ꯋꯥ ꯉꯥꯡꯗꯦ, ꯗꯨꯀꯥꯟꯗꯒꯤ 5 ꯄꯤꯕ ꯑꯆꯥꯄꯣꯠ ꯑꯃ ꯄꯠ ꯂꯥꯎꯅ ꯊꯜꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯁꯦ ꯌꯨꯝꯗ ꯆꯪꯉꯛꯑꯒꯦ ꯇꯧꯔꯛꯄꯒꯤꯗꯨꯗ ꯒꯥꯔꯤ ꯁꯨꯝ ꯁꯦꯝꯅ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯎꯝꯅꯤꯡꯉꯛꯄꯗꯒꯤ ꯑꯕꯣꯛꯇ ꯑꯕꯣꯛ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯠꯇ ꯇꯞꯄꯛꯑꯣ, ꯑꯗꯨꯒ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯁꯥꯎꯔꯛꯏ꯫ ꯀꯔꯤꯒꯤ ꯀ꯭ꯋꯥ ꯆꯥꯅꯤꯡꯉꯒꯁꯨ ꯃꯤꯒꯤ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯒ ꯆꯥꯎ, ꯑꯩꯅ ꯅꯪ ꯆꯥꯅꯕ ꯀ꯭ꯋꯥ ꯇꯞꯀꯗ꯭ꯔꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯕꯣꯕꯣꯛꯁꯦ ꯁꯥꯎꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯕꯣꯛ ꯌꯥꯔꯦꯁꯦ ꯑꯩ ꯇꯞꯆꯔꯒꯦ ꯍꯥꯏꯗꯅ ꯈꯨꯈ꯭ꯔꯕ ꯑꯕꯣꯛꯀꯤ ꯗꯨꯀꯥꯟ ꯃꯅꯨꯡ ꯑꯗꯨꯗ ꯄꯥꯛꯊꯔꯒ ꯆꯪꯉꯛꯑꯝꯃꯤ, ꯑꯗꯨꯒ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯇꯞꯄꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯥꯏꯕꯨꯡ ꯂꯩꯕ ꯑꯗꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯆꯤꯡꯉꯒ ꯀꯞꯄꯛꯄ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯑꯕꯣꯛ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃ ꯀꯞꯄꯤꯁꯤ ꯍꯪꯉꯝꯃꯤ꯫ ꯑꯕꯣꯛꯅ ꯑꯃꯨꯛ ꯀꯅꯥꯝꯇ ꯀꯞꯇꯦ, ꯅꯪꯒꯤꯗꯣ ꯊꯨꯅ ꯂꯣꯏꯁꯜꯂꯣ ꯑꯗꯨꯒ ꯆꯪꯈ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯑꯕꯣꯛꯀꯤ ꯄꯥꯟ ꯗꯨꯀꯥꯟ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯇꯞꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯒꯥꯔꯤ ꯊꯦꯡꯖꯤꯟꯅꯕꯒꯤ ꯃꯈꯣꯟ, ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯏ꯫ ꯑꯕꯣꯛꯇꯁꯨ ꯑꯩꯅ ꯀꯩꯅꯣ ꯑꯕꯣꯛ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯂꯦꯞꯈꯠꯂꯒ ꯌꯦꯡꯉꯛꯄꯗ ꯂꯥꯏꯕꯨꯡ ꯃꯃꯥꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯩꯅ ꯇꯞꯄꯤꯕ ꯀ꯭ꯋꯥ ꯃꯇꯞ ꯑꯗꯨ ꯌꯥꯅꯨꯡꯗ ꯐꯠ ꯐꯠ ꯍꯨꯛꯆꯜꯂꯒ ꯑꯕꯣꯛ ꯃꯤ ꯒꯥꯔꯤ ꯊꯦꯡꯖꯤꯟꯅꯔꯦ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯑꯩꯁꯦ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯒꯥꯔꯤꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤ ꯃꯈꯥ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯃꯥꯁꯦ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯄ꯭ꯔꯞ ꯆꯪꯁꯜꯂꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤ ꯇꯛꯑꯒ ꯆꯦꯟꯒꯦ ꯇꯧꯔꯤꯗꯤ? ꯅꯪ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯁꯥꯗꯣ ꯐꯥꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯄꯥ ꯃꯆꯥ ꯒꯥꯔꯤ ꯃꯆꯥꯒ ꯀꯩꯒ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯒ ꯂꯩꯔꯤꯕꯗꯣ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯎꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯄꯥꯗꯨꯗꯤ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯉꯒ ꯅꯥꯍꯦꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯥꯔꯒ ꯂꯩ꯫ ꯑꯩꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯅꯕ ꯀꯧꯔꯝꯃꯤ꯫ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯊꯣꯡꯅꯔꯛꯑꯣ, ꯀꯅꯥ ꯂꯩꯒꯦ ꯀꯧꯔꯝꯃꯤ꯫ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯤꯕꯗꯨꯅꯤ, ꯂꯩꯀꯥꯏꯁꯤ ꯃꯤ ꯌꯥꯝꯅ ꯇꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯑꯗꯨ ꯐꯥꯎ ꯃꯤ ꯑꯃꯠꯇ ꯊꯣꯡꯅꯔꯛꯇꯦ꯫ ꯀꯣꯟꯅ ꯂꯝꯕꯦꯜ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯔꯛꯄ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯔ ꯆꯪꯁꯤꯟꯅꯔꯛꯇꯨꯅ ꯑꯁꯣꯛꯄꯗꯨ ꯒꯥꯔꯤ ꯃꯈꯥꯗꯒꯤ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯗ ꯆꯦꯟꯈꯤꯅꯤ ꯃꯨꯟꯅ ꯁꯦꯟꯅꯧ ꯍꯥꯏꯔꯝꯃꯒ ꯑꯁꯣꯛꯄ ꯃꯄꯥ ꯃꯆꯥꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯕ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯤ꯫ ꯎꯆꯤꯟ ꯑꯁꯣꯛꯄ ꯃꯄꯥ ꯃꯆꯥꯗꯨ ꯃꯇꯝ ꯀꯨꯏꯊꯗꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯗ ꯍꯥꯞꯄꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯥꯏꯕꯨꯡꯗ ꯑꯃꯨꯕ ꯐꯤ ꯉꯥꯛꯇ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ
Laibunggi nakangi khongnang panbi makhong adomda tumina sangkhibase aina uhorami. Aisu madu ubada isada tu songkhiba khangaude. Kona lekagi mi thongnaraga driver adusu police ta sinnarami. Adumaina numitudi marang adum hauki. Abukta suaina abuk dukan gadu ngasidi thongno sello. Lao yumda sangasine hairami. Abuk namuk yare taning de sangkhro haire. Aisu masigi ahan sidi ba hairamaga yumda dum sangai. Babai mana su ibungo nangi gari se siamaru da boiragadi gari se insan kro. Angang sanahange sumang sida haire. Aisu gari do hayeng siamage haidana sangoi de insalami. Aduga babai mada ina sumna hairami. Karai de wezanu mapa masadabo. Kanana soirino khangde ne ngasai gido hairami. Maduda babana yengoda asai mi natida kadai de no khangde. Driver adu budi lambi alasida gari tuina satpa ui. Adu hingni thajade angang masadu de. Mapa adu budi gyan khara taakibade haire. Aina mo adu baba karino matambige. Ngasai aina abuki dukan manungda leiringai. Akwai laibung adumdagi nupi makapakiba makonsi aina tare. Accident thoktrangay mamang aduda. Aduga nga heki matungda ni accident thori do. Aduga mana accident thuoba matung. Laibunggi khongnang makhong asida amuba phi ngakta. Siya saba nupi amaso sangki. Nade aduga kari wari bazano. Mi lauramdaygi thori bazaro hangami. Babana mo kaino na ibungo nang nahari dubo. Madubo siyang brane. Ipadi nang giwado tabada tudum songi. Kangdre kunsigi oina laibung sisu pajana sit nandana. Sahi kundingi lai harawgudaba so harawde. Maibara maibira khangdaba khara laga. Siyang daba isorgi pizon khara hongaga. Hekta loisalli. Isora se thainagi ahalaman sing adu leiringai dadi. Saubo pikpa thidana numit mangani muksi. Lai adum harawbane. Akoina nupi thidringai dadi. Matamadura thopuba ngamamba ahan sing adu su. Hojikti amata leitre ado. Aduna isora se yangsen pinaba leitre. Lakai club asisu yu thapa monthokre. Achangma mi amata leitre lakai se hairei. Aisu numito gari semubagi isada moliba sing adu. Iru singna lujo thoga ngahak numidang wairamgi. Lamjau phok thorami. Lamjau sorokta so khoi mi khara pulami. Lakai gi ahan khara su yawi. Maduda ngasai accident thokibaduda thorakiba. Ahal lamana khoida sumna hairei. Driver aduna haibadadi madi sumna thokjarakpani. Aduda magi gari mamangda ngaksrok ngauba nupi ama sumlalaga sathi hai. Aduda maso gari tu sumna thorokpaduda. Kadomdaino khangde magi gari mamangda mapa masa aduna thomjalakpani hai. Khangdre kanana sumino lalino hairei. Aina mo kaingwa sa adu extend hoiba mapa masa adudi kaidene haige. Maduda kakaduna mo sumna hairei. Akoy sige mamang lakay daliba mangkido. Magi masa nupaduna lawriba nupido. Adugi makoy adumdagi ni so haiped hainay. Manggigi mamong nupi na di khangi hai. Accident hoiba mapa masado. Adu ipaw po matatade. Masano pa po kamay na tawkrabazano. Nakuso ngasay accident hokibado khangning dro hangay. Adu may nang hagaday da wari watay sana ramaga. Numidang waram punba koy kanggu khara muklak tana. Ay sa imana ba kharaga numidang waram maduda. Koy ba matika masalami. Aduga kwasi kullamada hidak masa mapaymin narami. Kulladuda yuta ingay akoy lakay da accident hokibado. Madugi wari do nakanda yuta iba ahan karana. Makoy su wari sana rai. Maduda makoy na hari si anganga dudikan bangamdre. Mapado su huzi komada layri. Gyan tadri hayda na wari sana bado koy na tarami. Ay su wari duda makoy romda uwalaga. Tamo adugi accident hui do ay giyum mapa. Akoy gilakay dani. Adu anganga dudi laytre hay bro. Mapado na kamay na tawri pasano hayda na. Ay na mo ahan singa duda hangi. Maduda ahan singa duda mo sumna kumei. O ano lekay do wari accident hokri do. Ibungo nungayti anganga dudi laykidraba malida. Kudagda mapamaduda. Mapado na huzik aruba pibam na kanalay kanari. Ado na kuya day do bahana su. Accident hokiba mapam do hangai. Ay na mutamo mapam do koy na hek hangag padagiti. Masay gido na ahamboy ni koy na kangbada. Driver ado so siyang kigitaw bada ay napahawri ni. Ay gimang magtada ni tawri do. Nungayti yung bangamdi nga saygi mong mataw do hayrami. Ahan singa do na mo ado driver do karatina po yadro. Yuthaga tawro po ni mana mapamasado. Awapang da tahanbire hayrei. Ay na mo tamo wari sa iso siyang na dikhangde. Ado ko'y lakay gi ahalaman ang halbada. Driver ado na gari sumtawro pada. Pingong sit pinupi masatlaw na.
ꯃꯥꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯁꯝꯃꯒ ꯆꯠꯈꯤ ꯍꯥꯏ꯫ ꯑꯗꯨꯗ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯦ ꯍꯥꯏ꯫ ꯃꯥꯒꯤ ꯒꯥꯔꯤꯗꯨꯅ ꯃꯄꯥ ꯃꯆꯥꯗꯨ ꯊꯦꯡꯉꯝꯃꯤꯗꯣ꯫ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯑꯃꯗꯤ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯗꯥꯏꯗꯣ ꯀꯩꯅꯣ ꯈꯔ ꯂꯩꯔ ꯆꯥꯔꯣ ꯍꯪꯉꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯈꯣꯏꯒ ꯑꯩꯒ ꯋꯥꯔꯤ ꯇꯧꯕꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯄꯥꯛꯄ ꯅꯪ ꯃꯈꯣꯏꯒ ꯌꯨ ꯊꯛꯎꯔꯒꯦꯔꯥ? ꯂꯥꯛꯑꯣ ꯂꯣꯏꯗꯣꯔꯦ ꯂꯣꯏꯁꯤꯜꯂꯒ ꯆꯠꯂꯁꯤ꯫ ꯄꯨꯡꯁꯨ ꯊꯦꯡꯖꯜꯂꯛꯑꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯋꯥꯔꯤꯗꯣ ꯑꯗꯥꯏꯗ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯅ ꯌꯨꯝꯂꯣꯝꯗ ꯒꯥꯔꯤ ꯊꯧꯔꯛꯑꯝꯃꯤ꯫ ꯄꯨꯡꯁꯨ 10ꯃꯨꯛ ꯇꯥꯔꯦ ꯅꯨꯃꯤꯠꯇꯨ ꯌꯨꯝꯗ ꯍꯜꯂꯛꯄꯗ꯫ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ ꯃꯌꯥꯝꯃꯩꯗꯤ ꯌꯨꯝ ꯃꯄꯥ ꯆꯞ ꯆꯥꯅ ꯈꯥꯝꯂꯝꯃꯅꯨ, ꯑꯕꯣꯛꯇꯣ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯜꯂꯝꯈꯤꯔꯣꯏ꯫ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯜꯂꯛꯄꯁꯤ ꯎꯔꯒꯗꯤ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯍꯦꯛꯇ ꯉꯥꯡꯉꯛꯇꯣꯏꯅꯤ꯫ ꯑꯗꯨꯅ ꯑꯗꯥꯏ ꯃꯄꯥ ꯌꯧꯗ꯭ꯔꯤꯉꯩ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯈꯥꯝꯃꯝꯃꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯣꯏꯁꯦ ꯅꯈꯣꯏ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯃꯄꯥ, ꯋꯦꯇꯤꯡ ꯁꯦꯠ ꯃꯄꯥ ꯑꯗꯥꯏꯗ ꯈꯥꯝꯕꯤꯔꯝꯃꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯁꯦ ꯑꯕꯣꯛꯀꯤ ꯗꯨꯀꯥꯟ ꯌꯧꯗ꯭ꯔꯤꯉꯩ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯊꯥꯗꯔꯝꯃꯒ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯍꯟꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨꯝꯗ ꯇꯞꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯃꯄꯥꯗꯨ ꯍꯦꯛ ꯎꯔꯛꯄꯗ ꯉꯁꯥꯏ ꯃꯄꯥ ꯃꯆꯥꯗꯨꯒꯤ ꯃꯔꯛꯇ ꯃꯄꯥꯗꯨꯅ ꯋꯥꯅ ꯅꯥꯍꯦꯔꯒ ꯂꯩꯕꯗꯨ ꯑꯩꯁꯦ ꯃꯤꯠꯁꯤꯗ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯕꯗꯨꯁꯨ ꯃꯤꯠꯁꯤꯗ ꯎꯔꯛꯄꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10ꯒ ꯇꯥꯈ꯭ꯔꯒꯗꯤ ꯃꯤ ꯀꯌꯥ ꯃꯄꯥꯟ ꯊꯣꯡꯅꯗꯦ꯫ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯤꯕꯨꯗꯤ ꯑꯗꯨꯝ ꯂꯝꯕꯦꯜ ꯑꯣꯏꯕꯅꯤꯅ ꯒꯥꯔꯤ ꯊꯧꯔꯒ ꯈꯔꯕꯨꯗꯤ ꯆꯟꯅꯩ꯫ ꯑꯩꯁꯨ ꯁꯨꯝ ꯇꯞꯅ ꯂꯥꯛꯄꯗꯨꯗ ꯑꯕꯣꯛꯀꯤ ꯗꯨꯀꯥꯟ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯕꯣꯛꯀꯤ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯗꯤ ꯉꯟꯅ ꯌꯨꯝꯗ ꯆꯪꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯇꯧꯕꯇꯕꯨ ꯑꯕꯣꯛꯀꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗꯨꯗ ꯅꯨꯄꯥ ꯑꯃ ꯑꯗꯥꯏꯗ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯕꯁꯦ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯈꯜꯂꯤꯕꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯖꯥꯔ ꯈꯟꯅ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡ, ꯉꯁꯥꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯃꯄꯥ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯩꯅ ꯁꯨꯝ ꯑꯕꯣꯛꯀꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯌꯦꯡꯁꯜꯂꯨꯕꯗꯨꯗ ꯍꯧꯖꯤꯛꯋꯥꯏꯗ ꯂꯦꯞꯍꯧꯕ ꯅꯨꯄꯥ ꯑꯗꯣ ꯑꯗꯥꯏꯗ ꯂꯩꯕ ꯑꯃꯨꯛ ꯎꯔꯝꯗꯦ꯫ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔ ꯄꯣꯛꯑꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯋꯥꯏꯗ ꯁ꯭ꯋꯥꯏꯗ ꯂꯦꯞꯍꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯌꯥꯝꯅ ꯊꯨꯅ ꯍꯦꯛꯇ ꯃꯥꯡꯈꯤꯗ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯑꯕꯣꯛꯀꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯅ ꯑꯃꯨꯛ ꯃꯥꯏꯁꯦ ꯂꯩꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯃ ꯑꯃꯨꯛ ꯉꯁꯥꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯄꯥ ꯑꯗꯥꯏꯗ ꯇꯨꯃꯤꯟꯅ ꯃꯣꯡ ꯍꯥꯗꯅ ꯆꯠꯈꯤꯕ ꯃꯇꯧ ꯑꯃꯃꯨꯛ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯀꯩꯅꯣ ꯑꯥꯗ ꯅꯨꯄꯥ ꯑꯃꯃꯨꯛ ꯆꯠꯂꯤꯁꯤ ꯍꯧꯖꯤꯛꯋꯥꯏꯗ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨ ꯑꯣꯏꯔꯤꯕ ꯖꯥꯔꯥ? ꯅꯠꯇ꯭ꯔꯒꯉꯁꯥꯏ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯅꯤ, ꯑꯗꯣ ꯃꯄꯥ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯖꯥꯔꯥ? ꯑꯗꯨꯗ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯣ ꯑꯁꯥꯏꯗ ꯆꯠꯂꯕ ꯖꯥꯔꯅꯦ? ꯍꯥꯏꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯌꯨꯝꯗ ꯄꯨꯔꯞ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯁꯨꯃꯥꯡꯗ ꯗꯗꯥꯒꯤ ꯃꯆꯥ ꯑꯄꯤꯛꯄ ꯑꯅꯤꯗꯨꯒ ꯑꯩꯈꯣই ꯏꯃꯨꯡ ꯃꯅꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯁꯨꯃꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯩ ꯍꯜꯂꯛꯄꯗꯨꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ, ꯏꯕꯨꯡꯉꯣ, ꯅꯨꯡꯇꯤꯒꯤ ꯑꯣꯐꯤꯁ ꯀꯥꯍꯧꯗ꯭ꯔꯒꯗꯤ ꯌꯥꯗ꯭ꯔꯤꯅꯦ ꯅꯪ ꯑꯃꯁꯨ꯫ ꯅꯪ ꯀꯩꯗꯧꯔꯒ ꯍꯜꯂꯛꯀꯦ ꯍꯥꯏꯕꯁꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯇꯨꯃꯤꯟꯅ ꯇꯨꯝꯃꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤꯗꯣ ꯃꯈꯣꯏꯗ ꯇꯝꯁꯤꯔ ꯇꯝꯃꯣꯏꯁꯤꯔ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯑꯗꯥꯏꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯅ ꯑꯃꯨꯛ ꯉꯥꯡꯉꯛꯑꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯁꯦ ꯆꯥꯛꯈꯨꯝꯂꯣꯝꯗ ꯇꯨꯃꯤꯟꯅ ꯆꯪꯉꯛꯏ꯫ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯗꯗꯥꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯇꯩꯃꯁꯨ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯥꯄ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯑꯩ ꯍꯥꯞꯄꯤꯔꯝꯃꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯆꯥꯛ ꯆꯥꯅ ꯏꯇꯩꯃ ꯑꯩ ꯋꯥꯔꯤ ꯑꯃꯇ ꯇꯝꯒꯦꯅꯦ, ꯑꯩꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯛꯄ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯩꯃꯅ ꯑꯃꯨꯛ ꯀꯩ ꯋꯥꯅꯣ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, ꯏꯇꯩꯃ, ꯑꯩꯅ ꯍꯧꯖꯤꯛ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯝꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯒ ꯀꯣꯟꯅ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯗꯥꯏꯗ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯤꯉꯩ ꯑꯃꯨꯛꯉꯁꯥꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯄꯥ ꯑꯗꯥꯏꯗ ꯅꯨꯄꯥ ꯑꯃꯃꯨꯛ ꯃꯈꯣꯡꯅ ꯃꯣꯡ ꯍꯥꯗꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯇꯩꯃ ꯃꯄꯥ ꯃꯆꯥꯗꯨꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯃꯆꯥꯗꯨꯗꯤ ꯁꯤꯔꯕ ꯃꯥꯜꯂꯤ꯫ ꯏꯇꯩꯃꯅ ꯑꯃꯨꯛ, ꯄꯥꯄ ꯑꯩ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯣ ꯇꯥꯕ ꯀꯌꯥ ꯍꯩꯅꯗꯦ, ꯏꯁꯥꯗ ꯑꯗꯨꯅ ꯁꯥꯔꯛꯑꯅꯨ, ꯀꯔꯤꯁꯨ ꯑꯣꯏꯖꯔꯝꯃꯣꯏ꯫ ꯅꯪ ꯀꯔꯤ ꯍꯥꯞꯄꯝꯃꯣ ꯍꯥꯏꯔꯤꯅꯣ? ꯊꯨꯅ ꯍꯥꯏꯔꯛꯑꯣ, ꯑꯩꯁꯨ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯌꯥꯔꯅꯤ ꯏꯇꯩꯃ, ꯀꯔꯤꯃꯇ ꯋꯥꯠꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯅ ꯆꯥꯛ ꯇꯣꯛꯑꯒ ꯃꯄꯥꯟꯗ ꯁꯨꯝ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯊꯣꯔꯛꯄꯗ ꯕꯕꯥꯒ ꯏꯃꯥꯒꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣꯃ ꯊꯦꯡꯅꯩ ꯍꯥꯏꯅꯦ ꯅꯪꯕꯣ? ꯀꯩꯅꯣ ꯊꯦꯡꯅꯔꯤꯗꯨꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, ꯑꯁ, ꯑꯕꯣꯛꯀꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯅꯦ, ꯀꯣꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯒ ꯑꯃꯨꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯗꯨꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯠꯂꯒ ꯂꯩꯔꯝꯃꯤꯅꯦ꯫ ꯑꯗꯣ ꯑꯕꯣꯛ ꯉꯁꯤꯗꯤ ꯄꯨꯡ ꯀꯌꯥꯗ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯒꯦ ꯍꯪꯉꯛꯑꯝꯃꯤ꯫ ꯑꯕꯣꯛꯅ ꯑꯃꯨꯛ, ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯂꯣꯟꯁꯜꯂꯦ, ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ꯫
ꯑꯩꯅ ꯑꯃꯨꯛ ꯁꯨꯝ ꯍꯪꯕꯅꯤꯗ ꯅꯍꯥꯟꯈꯩꯗꯤ ꯊꯦꯡꯉꯐꯥꯎ ꯍꯥꯡꯕꯗꯨꯗ, ꯑꯗꯨꯒ ꯅꯈꯣꯏꯗꯤ ꯄꯥꯎꯁꯦ ꯇꯥꯖꯔꯝꯈꯤꯔꯣꯏ꯫ ꯉꯁꯥꯏ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯄꯥ ꯃꯆꯥꯗꯣ ꯑꯉꯥꯡ ꯑꯗꯨꯗꯤ ꯈꯨꯗꯛꯇ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯒ ꯃꯄꯥꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯏꯍꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯃꯄꯥꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯒ ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯗꯣꯔꯤꯒꯦ? ꯃꯃꯥꯗꯨꯗꯤ ꯉꯥꯎꯔꯝꯃꯅꯤꯗꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯏꯃꯥ ꯃꯄꯥꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯍꯥꯏꯗ꯫ ꯑꯗꯨꯁꯨ ꯇꯝꯕ ꯉꯝꯗꯦ ꯇꯧꯔꯤꯁꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯕꯨꯡꯁꯤꯗ ꯀꯔꯤꯅꯣꯃꯗꯤ ꯊꯣꯛꯑꯦꯀꯣ꯫ ꯑꯩ ꯉꯁꯥꯏ ꯏꯃꯤꯠꯃꯛꯅ ꯎꯔꯛꯑꯕꯅꯤ꯫ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯥꯏꯕꯗ ꯃꯥꯗꯤ ꯂꯥꯟꯗꯦ꯫ ꯆꯨꯝꯅ ꯊꯧꯖꯔꯛꯄꯅꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯁꯠ ꯂꯥꯎꯅ ꯂꯥꯟꯗꯨꯅ ꯁꯝꯃꯒ ꯆꯠꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤꯗ ꯃꯄꯥ ꯃꯆꯥꯗꯨꯅ ꯊꯦꯡꯖꯤꯜꯂꯛꯄꯅꯤꯁꯨ ꯍꯥꯏ꯫ ꯑꯩꯗꯤ ꯑꯁꯥꯏꯁꯦ ꯀꯔꯤꯅꯣꯃ ꯊꯣꯛꯑꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯗ ꯇꯣꯛꯑꯁꯤ꯫ ꯑꯗꯨꯒꯤ ꯋꯥꯗꯨ ꯌꯥꯔꯦ ꯅꯪꯁꯨ ꯇꯨꯝꯃꯨꯔꯣ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯃꯈꯣꯏꯗ ꯀꯩꯅꯣ ꯋꯥꯔꯤ ꯈꯔ ꯇꯝꯃꯝꯃꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯝ ꯇꯨꯝꯃꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ ꯊꯦꯡꯉꯀꯥꯟ ꯕꯕꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯂꯥꯏꯕꯨꯡ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯛꯄ ꯃꯈꯣꯟꯁꯤ ꯕꯕꯥꯅ ꯇꯥꯔꯛꯑꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯕꯕꯥꯁꯨ ꯀꯩꯅꯣꯅꯦ ꯅꯨꯄꯤ ꯑꯃ ꯀꯞꯄꯤꯁꯤꯕꯨ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯂꯥꯏꯕꯨꯡ ꯑꯗꯣꯝꯗ ꯁꯨꯝ ꯌꯦꯡꯁꯜꯂꯨꯕꯗ ꯂꯥꯞꯇꯛꯅ ꯂꯥꯏꯕꯨꯡ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯆꯪꯈꯤ ꯍꯥꯏ꯫ ꯕꯕꯥꯁꯨ ꯃꯗꯨ ꯎꯔꯨꯕꯗ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯄꯣꯛꯈꯤꯗꯅ ꯄꯔꯞ ꯄꯔꯞ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯗꯨꯝ ꯐꯃꯨꯡꯗ ꯀꯥꯔꯒ ꯇꯨꯝꯁꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯃꯥꯅ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯗ ꯇꯝꯃꯛꯏ꯫ ꯉꯔꯥꯡꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯤꯅꯦ ꯂꯥꯏꯕꯨꯡ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ꯫ ꯑꯩꯁꯨ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯑꯒ ꯌꯦꯡꯉꯨꯔꯦ꯫ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯥꯏꯕꯨꯡ ꯑꯁꯣꯝꯗ ꯆꯪꯈꯤꯅꯦ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨꯕꯣ? ꯀꯩꯗꯧꯕꯒꯤ ꯊꯣꯛꯎꯔꯤꯅꯣ? ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯕꯨ ꯅꯨꯄꯤ ꯑꯃ ꯀꯞꯄꯤ ꯍꯥꯏꯗꯅ ꯍꯌꯦꯡꯈꯩꯗꯤ ꯊꯣꯛꯄꯤꯔꯨꯅꯨ ꯀꯔꯤ ꯑꯣꯏꯔꯝꯗꯅ ꯐꯔꯛ ꯇꯥꯅꯤꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯑꯩꯅ ꯍꯥꯏꯗ꯭ꯔ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯔꯝꯃꯒ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯑꯩꯅ ꯁꯦꯝꯕꯗ ꯌꯥꯗꯕꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯋꯥꯛꯁꯣꯞ ꯐꯥꯎꯗ ꯃꯥꯒꯤ ꯒꯥꯔꯤꯗ ꯆꯤꯡꯕꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯇꯥꯎ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯅꯪꯒꯤ ꯒꯥꯔꯤꯁꯤꯅ ꯋꯥꯛꯁꯣꯞ ꯐꯥꯎꯗ ꯆꯤꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯍꯣꯏ ꯑꯗꯨ ꯍꯣꯔꯦꯟ ꯆꯤꯡꯉꯁꯤ꯫ ꯑꯗꯣ ꯉꯔꯥꯡ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯃꯄꯥ ꯃꯆꯥꯗꯣ ꯂꯣꯏꯅ ꯁꯤꯔꯦ ꯍꯥꯏꯔꯤꯁꯤ ꯅꯪ ꯄꯥꯎ ꯇꯥꯗ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯩꯁꯨ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯗꯁꯨ ꯑꯩꯅ ꯏꯇꯥꯎ ꯑꯉꯥꯡꯗꯨꯕꯨꯗꯤ ꯉꯔꯥꯡ ꯑꯗꯨꯝ ꯈꯨꯗꯛꯇ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯃꯄꯥꯗꯨꯗꯤ ꯀꯟꯅ ꯂꯥꯛꯅꯔꯤ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯄꯨꯟꯅ ꯃꯄꯥ ꯃꯆꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯃꯥꯗꯨꯁꯨ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯥꯛꯄ ꯅꯪ ꯀꯣꯏꯔꯛꯏꯔꯥ? ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯄꯥ ꯃꯆꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯒ ꯅꯈꯣꯏ ꯃꯅꯥꯛꯀꯤ ꯂꯥꯏꯕꯨꯡ ꯑꯗꯥꯏꯗꯨꯁꯨ ꯅꯨꯄꯤ ꯑꯃ ꯊꯦꯡꯕꯗ ꯊꯣꯛꯏ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯕꯨ ꯑꯣꯏꯔꯤꯕꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦ꯫ ꯇꯥꯕꯗ ꯑꯩꯈꯣꯏꯗꯤ ꯀꯤꯔꯦꯅꯦ꯫ ꯑꯗꯨ ꯅꯈꯣꯏꯒꯗꯤ ꯈꯔꯁꯨ ꯅꯛꯅꯔꯦ꯫ ꯅꯣꯏꯗꯤ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯕꯕꯥꯅ ꯉꯁꯥꯏ ꯑꯌꯨꯛ ꯍꯥꯏꯕꯅꯦ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯕꯕꯥꯅ ꯅꯨꯄꯤ ꯑꯃ ꯀꯞꯄꯤ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯂꯥꯏꯕꯨꯡ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯆꯪꯈꯤ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯉꯔꯥꯡ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯦ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯄꯥꯛꯄ ꯅꯪꯒꯤ ꯋꯥꯗꯨꯕꯣ ꯃꯗꯨꯕꯨ ꯑꯁꯦꯡꯕꯔꯅꯦ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯑꯁꯦꯡꯕꯅꯤ ꯈꯨꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯕꯣꯛꯀꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯇꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯃꯨꯛ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯑꯗꯥꯏꯗ ꯆꯪꯁꯤꯜꯂꯒ ꯀꯩꯗꯧꯅꯔꯒꯦ ꯍꯪꯉꯨꯕꯗ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯕꯨꯡ ꯑꯁꯥꯏꯗ ꯑꯉꯥꯡꯁꯤꯡꯁꯤ ꯆꯪꯉꯨꯅꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯑꯁꯥꯏꯗ ꯁꯥꯟꯅꯕ ꯍꯦꯛꯇ ꯆꯪꯈꯤ꯫ ꯏꯅꯥꯎꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯤꯟꯅ ꯆꯤꯛꯇꯅ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯍꯟꯗꯛ ꯇꯥꯔꯤꯕ ꯄꯥꯎꯁꯤꯡꯁꯤꯕꯣ ꯀꯩ ꯂꯤꯟꯅ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯆꯤꯗꯨꯕꯣ ꯃꯍꯨ ꯀꯟꯕ ꯂꯤꯟꯅ ꯑꯣꯏꯔꯤꯕꯖꯥꯠꯔꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯃꯍꯨ ꯀꯟꯕ ꯀꯟꯗꯕ ꯑꯗꯨꯗꯤ ꯈꯪꯍꯧꯄꯣꯠꯇ꯭ꯔꯦꯗ ꯑꯉꯥꯡ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ꯫ ꯑꯗꯨ ꯕꯤꯀ꯭ꯔꯝꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅꯗꯤ ꯃꯥꯅꯗꯤ ꯎꯍꯧꯏ ꯍꯥꯏ ꯂꯤꯟ ꯑꯗꯨ ꯆꯤꯛꯑꯒ ꯂꯥꯏꯕꯨꯡ ꯑꯗꯣꯝꯗ ꯆꯪꯈꯤꯕꯗꯣ꯫ ꯑꯗꯨꯗ ꯑꯉꯥꯡꯗꯨꯅ ꯍꯥꯏꯕꯗ ꯂꯤꯟꯗꯨ ꯉꯧꯁꯣꯛ ꯉꯧꯏ ꯍꯥꯏ꯫ ꯈꯪꯗ꯭ꯔꯦ ꯑꯁꯥꯏꯁꯦ ꯂꯤꯟ ꯑꯉꯧꯕꯁꯨ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯅꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯕ ꯆꯤꯛꯑꯝꯃꯤꯕ ꯂꯤꯟꯗꯨ ꯉꯧꯁꯣꯛ ꯉꯧꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯂꯥꯏ ꯑꯣꯏꯔꯤꯕꯖꯥꯔꯅꯦ? ꯑꯁꯥꯏꯁꯦ ꯍꯟꯗꯛ ꯀꯩꯅꯣ ꯌꯥꯝꯅ ꯇꯧꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯤ ꯃꯁꯦꯟꯁꯨ ꯄꯣꯍꯥꯠꯇ ꯍꯥꯠꯅꯔꯦ꯫ ꯂꯥꯏꯅꯁꯨ ꯑꯃꯨꯛ ꯃꯤ ꯀꯟꯅ ꯂꯧꯔꯛꯏ꯫ ꯒ꯭ꯌꯥꯟ ꯇꯥꯄꯣꯠꯇꯦ ꯍꯧꯖꯤꯛꯀꯥꯟꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯗꯥꯏꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯝꯃꯒ ꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯀꯣꯟꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ ꯊꯦꯡꯉꯀꯥꯟ ꯂꯥꯏꯕꯨꯡꯗ ꯂꯤꯟꯅ ꯆꯤꯛꯏ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯨꯁꯨ
ꯀꯟꯕ ꯉꯝꯗꯅ ꯁꯤꯔꯦ ꯍꯥꯏꯅꯔꯛꯏ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯁꯦ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯂꯩꯀꯥꯏꯁꯤꯕꯣ, ꯀꯔꯤꯅꯣꯃ ꯇꯧꯔꯦꯅꯦ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯇꯝ ꯈꯔꯅꯤꯃꯨꯛ ꯂꯩꯔꯒ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯕꯣꯟ ꯁꯥꯟꯅꯔꯨꯔꯒ ꯍꯧꯖꯤꯛꯀꯤ ꯄꯨꯈ꯭ꯔꯤ ꯆꯧꯁꯤꯗ ꯏꯔꯨꯖꯕ ꯂꯥꯛꯄꯗ ꯑꯉꯥꯡ ꯑꯃꯁꯨ ꯑꯃꯨꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯥꯔꯒ ꯁꯤꯔꯦ ꯍꯥꯏꯅꯔꯛꯏ꯫ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯂꯩꯀꯥꯏꯁꯤꯗ ꯃꯤꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁꯤꯕ ꯅꯥꯕ ꯊꯣꯔꯛꯏ꯫ ꯑꯗꯨꯅ ꯑꯩꯁꯨ ꯑꯃ ꯃꯇꯦꯡ ꯃꯄꯥꯟ ꯊꯣꯛꯄꯗ ꯏꯁꯥꯗ ꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯕꯕꯥꯗꯁꯨ ꯑꯩꯅ ꯕꯕꯥ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏ ꯂꯩꯕꯨꯡꯁꯤ ꯃꯊꯧ ꯅꯤꯡꯊꯤꯖꯅ ꯇꯧꯕꯤꯗꯕꯗꯒꯤ ꯊꯣꯔꯛꯄ ꯃꯥꯜꯂꯤ꯫ ꯑꯩꯗꯤ ꯑꯁꯤ ꯍꯥꯟꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯑꯃꯨꯛꯇ ꯌꯦꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯈꯪꯗꯦ ꯏꯕꯨꯡꯉꯣ, ꯑꯁꯥꯏ ꯃꯄꯥꯁꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯊꯦꯡ ꯍꯜꯂꯛꯄꯗ ꯂꯥꯏꯕꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯊꯣꯛꯑꯝꯃꯤ ꯍꯥꯏ꯫ ꯃꯐꯝ ꯑꯁꯤ ꯁꯣꯡꯉꯒ ꯁꯣꯡꯕꯒ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯅꯈꯣꯏ ꯈꯔ ꯇꯧꯔꯒ ꯁꯦꯡꯇꯣꯛꯄꯁꯨ ꯍꯦꯛ ꯃꯌꯥꯏ, ꯅꯈꯣꯏꯁꯨ ꯇꯟꯃꯟꯈ꯭ꯔ ꯄꯣꯠꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯑꯩꯕꯨꯗꯤ ꯌꯥꯏ, ꯑꯗꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒ ꯁꯪꯕꯥ ꯂꯪꯕꯥꯅꯕꯁꯤꯡꯁꯤ ꯂꯩꯕꯨꯡ ꯑꯁꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯇꯣꯛꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗ ꯃꯣꯏꯅ ꯍꯥꯏꯔꯛꯏꯕꯨ ꯅꯈꯣꯏꯒ ꯈꯔ ꯅꯛꯅꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯔꯛꯏꯔꯣ, ꯑꯗꯥꯏꯗ ꯂꯩꯕ ꯅꯈꯣꯏ ꯑꯗꯨꯝ ꯁꯦꯡꯇꯣꯛꯆꯧ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯕꯨ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯇꯨ ꯑꯗꯨꯅ ꯌꯥꯔꯔꯣꯏ, ꯂꯩꯀꯥꯏꯁꯤ ꯃꯤ ꯑꯗꯨꯝ ꯂꯧꯔꯛꯄ ꯇꯥꯕ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯐꯥꯎ ꯌꯨꯝꯗ ꯍꯟꯖꯜꯂꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯏꯃꯥꯅ ꯗꯗꯥꯒ ꯑꯩꯒꯗ ꯀꯩꯅꯣꯅꯦ ꯅꯈꯣꯏ ꯅꯕꯣꯛꯇꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ, ꯀꯌꯥꯝ ꯀꯨꯏꯅ ꯊꯣꯡ ꯍꯥꯡꯈꯤꯒꯦ ꯍꯥꯏꯔꯤꯅꯣ ꯃꯥꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯑꯗꯨꯕꯣ, ꯅꯈꯣꯏ ꯀꯅꯥꯅꯣ ꯊꯣꯛꯑꯒ ꯅꯕꯣꯛꯇꯣ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨꯁꯣ, ꯑꯍꯟꯒ ꯑꯣꯏꯔꯦ ꯆꯪꯉꯛꯄ ꯉꯝꯃꯝꯃꯔꯣꯏ ꯍꯟꯗꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯄꯥꯛꯄ ꯆꯠꯂꯣ, ꯑꯕꯣꯛꯇ ꯆꯪꯉꯁꯤ ꯀꯧꯁꯜꯂꯨꯁꯣ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏꯗ ꯍꯥꯏꯗꯅ ꯑꯕꯣꯛꯀꯤ ꯗꯨꯀꯥꯟ ꯐꯥꯎ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯗꯨꯀꯥꯟꯁꯤ ꯊꯣꯡ ꯉꯥꯛꯁꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯈꯟꯗ ꯀꯩꯅꯣꯅꯦ ꯑꯕꯣꯛꯇꯨꯕꯨ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ, ꯗꯨꯀꯥꯟꯗꯤ ꯊꯣꯡ ꯂꯣꯜꯂꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯗꯨꯀꯥꯟ ꯃꯅꯥꯛꯇ ꯅꯛꯁꯜꯂꯛꯄꯗ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯑꯕꯣꯛꯁꯦ ꯂꯩꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯕꯣꯛ ꯀꯩꯗꯧꯔꯤꯅꯣ, ꯑꯗꯨꯗ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯈꯪꯕ꯭ꯔꯣ, ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯉꯁꯤ ꯀꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯤꯅ ꯇꯥꯁꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯂꯥꯛꯄꯗꯨꯗ ꯃꯁꯥꯗꯣ ꯄꯥꯈꯠꯅ ꯗꯨꯀꯥꯟ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯨꯅ ꯍꯥꯞꯄꯤꯡ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯌꯨꯝꯂꯣꯝꯗ ꯑꯕꯣꯛꯁꯦ ꯒꯣꯡ ꯆꯦꯟꯁꯟꯈꯤ꯫ ꯑꯩꯁꯨ ꯑꯕꯣꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯕꯣ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯁꯤꯅ ꯑꯃꯨꯛ ꯍꯥꯏꯗꯅ ꯑꯩꯁꯨ ꯗꯨꯀꯥꯟꯗꯣ ꯊꯣꯡ ꯂꯣꯟꯁꯜꯂꯝꯃꯒ ꯑꯕꯣꯛꯀꯤ ꯃꯇꯨꯡꯗ ꯄꯔꯞ ꯏꯟꯅꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯌꯨꯝꯗ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤ ꯃꯪꯒꯣꯟꯗ ꯄꯥꯈꯠꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯕꯣꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯃꯄꯥꯟꯗ ꯂꯣꯏꯅ ꯀꯧꯊꯣꯛꯑꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯕꯣꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯛꯄ ꯅꯕꯣꯛꯁꯦ ꯀꯩꯗꯧꯔꯛꯀꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯕꯕꯥ ꯑꯕꯣꯛꯁꯦ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯃꯁꯥꯁꯦ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯂꯥꯛꯄꯗꯨꯗ ꯗꯨꯀꯥꯟꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯦꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯌꯨꯝꯗ ꯆꯦꯟꯁꯟꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯃꯥ ꯀꯩꯗꯧꯔꯒꯦ, ꯀꯔꯤ ꯊꯦꯡꯅꯔꯛꯑꯒꯦ ꯍꯪꯉꯝꯃꯤ꯫ ꯀꯣꯟꯅ ꯇꯞꯅ ꯑꯕꯣꯛꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯩꯅ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯃꯇ ꯊꯣꯔꯛꯑꯒꯗꯤ ꯍꯥꯏꯗꯅ ꯉꯥꯏꯕꯁꯦ ꯀꯌꯥꯝ ꯋꯥꯏ, ꯑꯗꯨ ꯏꯁꯨ ꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯊꯣꯔꯛꯇꯅ ꯐꯔꯦ, ꯌꯦꯡꯉꯣ ꯑꯩꯁꯦ ꯉꯁꯤ ꯗꯨꯀꯥꯟ ꯊꯣꯡꯗꯤ ꯂꯣꯟꯕ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯌꯨꯝꯗ ꯆꯪꯉꯛꯀꯦ ꯇꯧꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯀꯣꯏꯕꯗ ꯁꯨꯝ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩ꯫ ꯃꯗꯨ ꯑꯩꯗꯤ ꯃꯤ ꯃꯥꯟꯗꯦ, ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯗꯨꯀꯥꯟ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤ꯫ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯃꯇ ꯑꯩ ꯂꯧꯕ ꯂꯥꯛꯑꯒꯗꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯃꯅꯨꯡꯗꯒꯤ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯁꯜꯂꯒ ꯅꯣꯏ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯁꯦ ꯀꯤꯕꯒ ꯀꯩꯒ ꯄꯨꯡꯉꯛ-ꯉꯛꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯥꯏꯕꯨꯡ ꯑꯗꯣꯝꯗꯒꯤ ꯀꯞꯄꯁꯤ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯩꯈꯣꯏꯗ ꯃꯄꯥꯟꯗ ꯀꯅꯥꯃꯠꯇ ꯊꯣꯛꯎꯅꯨ, ꯑꯁꯤ ꯃꯤ ꯅꯠꯇꯦ ꯂꯥꯏꯅꯤ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯨꯛ ꯃꯃꯥꯡꯗ ꯃꯄꯥ ꯃꯆꯥ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯒ ꯂꯩꯈꯤꯗꯕ ꯃꯄꯥ ꯑꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯑꯃꯁꯨ ꯒꯥꯔꯤ ꯇꯥꯇꯥ ꯑꯃꯒ ꯊꯦꯡꯖꯤꯟꯅꯔꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯐꯤꯕꯝ ꯊꯤꯅ ꯑꯗꯥꯏꯗ ꯂꯩꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯔꯤꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯍꯪꯉꯨꯕ ꯃꯇꯝꯗꯁꯨ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯆꯨꯝꯅ ꯊꯧꯖꯔꯛꯄꯅꯤ, ꯑꯗꯨꯗ ꯑꯩꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯁꯝꯃꯒ ꯆꯠꯈꯤ, ꯑꯗꯨꯗꯒꯤ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯗꯨ ꯃꯃꯥꯡꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯨꯅꯁꯨ ꯍꯥꯏꯔꯝꯂꯕ ꯋꯥꯐꯝꯅꯤ꯫ ꯍꯟꯗꯛꯇꯤ ꯂꯩꯀꯥꯏꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯋꯥ ꯇꯥꯅꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯥꯏꯗ ꯏꯁꯣꯔꯒꯤ ꯂꯥꯏꯕꯨꯡ ꯃꯃꯥꯡꯁꯤꯗ ꯁꯨꯝ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯒ ꯃꯤ ꯂꯧꯔꯤꯁꯤ ꯃꯁꯤ ꯃꯑꯣꯡ ꯑꯃꯅꯤ, ꯇꯧꯍꯩꯗꯦ ꯃꯁꯤ, ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯒꯦꯗꯣ ꯈꯪꯇꯣꯛꯄ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯑꯍꯤꯡꯗ ꯅꯨꯄꯤ ꯑꯃꯅ ꯂꯥꯏꯕꯨꯡꯗ ꯃꯥ ꯂꯥꯛꯑꯣ ꯀꯧꯔꯦ ꯍꯥꯏꯗꯅ
ꯑꯉꯥꯎ ꯑꯐꯩꯒꯨꯝ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯏꯕꯅ ꯇꯥꯏꯔꯦꯟ ꯀꯜꯂꯒ ꯐꯥꯊꯔꯝꯃꯤ꯫ ꯊꯥ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯂꯨꯍꯣꯡꯕꯁꯦ ꯏꯃꯥꯗꯤ ꯄꯨꯌꯦꯡꯇꯪ ꯄꯤꯔꯝꯃꯒ ꯆꯠꯂꯔꯣꯏꯒꯦ ꯇꯧꯕꯅꯦ꯫ ꯑꯗꯣ ꯌꯥꯔꯣꯏꯗꯣꯔꯤ, ꯍꯣꯔꯦꯟ ꯏꯃꯥꯅ ꯍꯜꯂꯛꯄꯗ ꯅꯪ ꯅꯕꯣꯛꯀ ꯅꯕꯥꯅꯤ ꯅꯕꯣꯛꯀꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯅꯕꯥꯅꯤ ꯈꯔ ꯉꯥꯏꯔꯝꯃꯣ, ꯏꯃꯥ ꯐꯣꯟ ꯇꯧꯔꯛꯀꯦ" ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥ ꯑꯩꯉꯣꯟꯗꯗ ꯍꯥꯏ, "ꯑꯇꯩ ꯃꯈꯣꯏꯗꯁꯨ ꯈꯔ ꯍꯥꯏꯌꯨ ꯀꯩꯅꯣ?" ꯏꯃꯥꯅ ꯑꯃꯨꯛ, "ꯏꯕꯨꯡꯉꯣ, ꯏꯆꯥꯅ ꯑꯉꯥꯡ ꯍꯥꯏꯗꯣ ꯑꯣꯏꯔꯦ, ꯑꯗꯨꯅꯅꯦ, ꯑꯗꯣ ꯏꯃꯥꯅ ꯍꯜꯂꯛꯄꯗꯣ ꯅꯪ ꯍꯣꯔꯦꯟ ꯈꯔ ꯉꯥꯏꯔꯝꯃꯨꯀꯣ" ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯏꯃꯥꯁꯦ ꯊꯪꯅꯕ ꯂꯩꯀꯥꯏ ꯑꯃꯗ ꯃꯤꯒꯤ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯗꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯏꯃꯥ ꯌꯧꯁꯜꯂꯛꯑꯦ, ꯅꯪ ꯅꯕꯣꯛꯀ ꯂꯧꯕ ꯊꯣꯔꯛꯑꯣ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯇꯟꯅ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯕꯣꯛꯇ "ꯑꯕꯣꯛ, ꯏꯃꯥ ꯂꯧꯕ ꯊꯣꯛꯎꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯕꯣꯛꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯇꯣꯝꯕ ꯏꯕꯨꯡꯉꯣ, ꯑꯕꯣꯛꯇꯤ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯕꯣꯛꯇꯤ ꯊꯣꯛꯄ ꯀꯤꯔꯦ꯫ ꯅꯪ ꯅꯄꯥꯒꯔ ꯅꯠꯇ꯭ꯔꯒ ꯅꯌꯥꯝꯕꯒꯔ ꯅꯈꯣꯏ ꯑꯃꯨꯛꯇ ꯊꯣꯛꯎꯁꯣ" ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ, "ꯕꯕꯥ, ꯏꯃꯥꯗꯣ ꯂꯨꯍꯣꯡꯕ ꯍꯜꯂꯛꯑꯦ ꯍꯥꯏ, ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯕꯤꯔꯨꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ, "ꯑꯣ, ꯅꯃꯥ ꯍꯜꯂꯛꯑꯦ ꯍꯥꯏꯔꯤꯔꯥ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯄꯥꯒ ꯊꯣꯛꯎꯔꯁꯤ" ꯍꯥꯏꯗꯅ ꯕꯕꯥꯒ ꯑꯩꯒ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯍꯧꯔꯛꯄꯗ ꯂꯥꯞꯇꯛꯅ ꯑꯕꯣꯛꯀꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯉꯧꯁꯣꯛ ꯉꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯁꯤ ꯕꯕꯥꯒ ꯑꯩꯒꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯒ ꯑꯩꯒꯅ ꯈꯜꯂꯤꯕꯅ ꯏꯃꯥ ꯑꯣꯏꯔꯤꯕꯣꯏ ꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯕꯕꯥꯒ ꯑꯩꯒ ꯑꯕꯣꯛꯀꯤ ꯗꯨꯀꯥꯟ ꯃꯅꯥꯛꯇ ꯁꯨꯝ ꯅꯛꯁꯜꯂꯛꯄꯗ ꯅꯨꯄꯤꯗꯣ ꯂꯥꯏꯕꯨꯡꯗ ꯇꯞꯅ ꯇꯞꯅ ꯆꯪꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯃꯤꯒꯤ ꯒꯥꯔꯤ ꯑꯃꯗ ꯊꯤꯜꯂꯛꯇꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯕꯕꯥꯒ ꯑꯩꯒꯁꯨ ꯃꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ꯫ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯕ꯭ꯔꯞ ꯕ꯭ꯔꯞ ꯆꯪꯁꯜꯂꯒ ꯕꯕꯥꯅ "ꯂꯥꯛꯑꯣ, ꯌꯨꯝꯗ ꯊꯨꯅ ꯆꯪꯉꯁꯤ, ꯏꯆꯥꯅꯨꯄꯥꯒ ꯑꯩꯒ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯦ" ꯍꯥꯏꯗꯅ ꯕꯕꯥꯒ ꯑꯩꯈꯣꯏꯁꯤ ꯌꯨꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯏꯃꯥꯗꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯝꯃꯤ꯫ ꯀꯣꯟꯅ ꯊꯧꯗꯣꯛ ꯀꯌꯥꯁꯦ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯟꯗꯩ ꯃꯤ ꯂꯧꯔꯤꯁꯤ ꯈꯨꯟꯒꯤ ꯂꯥꯏꯅꯅꯤ, ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯈꯪꯃꯜꯂꯛꯇꯕꯗꯒꯤ ꯇꯧꯔꯛꯄꯅꯤ" ꯍꯥꯏꯔꯛꯏ꯫ "ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯃꯥꯒꯤ ꯐꯤꯖꯣꯜ ꯍꯣꯡꯉꯒ ꯆꯥꯎꯅ ꯍꯔꯥꯎ ꯃꯊꯣꯏ ꯇꯝꯕꯤꯌꯨ ꯍꯥꯏ, ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯆꯥꯎꯅ ꯂꯥꯏ ꯍꯔꯥꯎꯗꯕ ꯌꯥꯔꯔꯣꯏ" ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯣꯟꯅꯗꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯆꯥꯎꯅ ꯈꯨꯟꯒꯤ ꯏꯁꯣꯔ ꯑꯗꯨ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯤ ꯂꯧꯕ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯋꯥꯔꯤ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫